Gaza Israel ki chathariba landa Gaza ki kha thangba Khan Younus ta anopa Israel ki attack tawduna 70 Palestinians sikre aduga 200 sokre haina Gaza health officials singna haiki. Palestinian civil defense ki according Israeli military na Khan Younus ta evacuation area ki order pirakpagi minute khara ki tungda tanks aircraft amadi artillery na attack tawrakhi maduda mioi 400 ta effect oikhre hairi. Local media report ki tungina northern Gaza da leiba Jabalia refugee camp ta yum amagi mathakta Israeli military na bombing tawki mioi mari hat khre aduga kayana sokre. Camp area gi Al Alami area da Zulhum family gi yum amada bomb dun humdokhi. Gaza city gi Al Zamali family gi yum da su target tawduna mioi kaya sokre aduga Gaza city gi Al Daya family gi yum da su target tawduna bomb attack tawki but hajik phawbadi sokpanba thokhaudre hairi. Reuters news agency report ki tungina chayol sida Israeli Prime Minister Netanyahu Washington DC da US Vice President Kamala Harris ka unabagi damak sem sakre. Last Sunday da Joe Biden na mahak lakliba presidential election da saruk yaroroi haina lauthokibagi tungsida su ngasi Monday da Netanyahu Joe Biden ka unagani. Gaza da chathariba langi 290 days sanction khri international law gi tungina kanagumba libak amana war chathri ngai kanda civilian singi yung kai school hospitals na chingbada target tawduna thugai ki provision amata sulaiti aduga ngasi chahi ama phajil laklaba Israel Gaza gi war dadi Gaza da leiba schools hospitals international organization singi office sing amadi civilian singi yung kai da ifong phongna leptana attack chathaduna loina laimai ta temsin krasi phawada malem gi lebak singna leplaga kumei yengnari basina kari pauno tambiri base hayengi mioi bajati gi punsida chathariba wargi thodo asina ahum suba prithibhi gi lanjau haurakpagi kendra oirabra haibase speaker isamaki mafamdati chingnalle masita sengnadi prithibhi asibu maige anida khaidoklagumbani amadi ahum suba lanjau su haukragumani karamba matamda peace purakani haibase kananasu thangai sengna asa thambangam naraktre maramdi war satlingai kansida peace process chathriba sida initiate tawriba lebak masamaksu chakliba maigi sing pisin bati hojik su lepte aduga karamna process adu mai pakpa purakpa ngamgadoba masita sengna global politics ta sasin naba amadi sanarabra